MAMI TV News meeting tabiriba khwai pumnamakpu Khetrimayum Angelina taram nokchabaga loinana ikoknona khurumjari ngasigi oina MAMI TV na khomjinjaba paudam lobirasi haukiba pungkun mari asida thokiba thodok wathok sing ahanbada poknafam pauchedagi lobirasi Kuki MLA tarabu assembly na kanduna thamba pami haibasi mayek sengle ojoy pau sina poknafam pauche gi headline oidi atop pauche singdasu headline oina fongnari Mayol gi lamsang kongsat awang sekmai dagi kurkul farga lamsang da thungkre Manipur kunai gi anauba langon amagi paujel puba Mayol Manipur Youth League ki lamsang kongsat kinini chanba numitta Imphal West ki manung chanba khungang ama oiriba lamsang da ngasi numidang wairam thungkre ngarang dagi lamtha kiba Mayol gi lamsang kongsat asigi ngasi nini chanba numit ki oina Imphal West manung chanba awang sekmai dagi kongsan ba hoki masing yamlaba naha singna saruk yaduna punsilasi aikoi hayengi damak aikoi amuk hanna kontak laroi maitei pokpi imana yaifare haiba kolausing asid lauduna kongsat adu ahan bada awang sekmai dagi kurkul tamna laki loina na kurkul makha laikai gi community hall da panduna mafam adu da miyam gi mifam ama pangthokki opposition ki party tara na ngasi Imphal da protest tawgani Bharat ki parliament da opposition MP samaga nifugo humdoi paktak nana mifam loiba forward suspend tawkiba adu yaning da fongdoktuna opposition na INDIA block na hayeng chathagadoriba laibak sinba thungba protest asi saruk ama oina Manipur opposition party tarana su Imphal da protest tawgadori Manipur gi chingi mafam kharadadi law laitre haina union law minister da wakat kre laibak asigi law and justice union minister Arjun Ram Mekwal da Athawa legi National Secretary Maheswar Thaunawjam na hauzik Manipur gi chingda law laitabaga chap manare kuki singna tampak ta kapningba matamda nomai kapsil laktuna lepal laitana maitai singi mathakta attack sathare haina fongdokre paw sing asina pongna pawse gi maruoiba pawoina fongli mathang asidi huyenan pawchedagi amuk lokhatpirase May ahumdagi satharakiba langi marina katheklaba Manipur lenga ki revenue khangen fam yaure haiba pawsna ngasi huyelan pawsegi maruoiba paw oiduna headline tawduna fongli loinana phibam asida ahongba laktrabadi senba sahi loisalakpada lupa koti chanipalom puthagadori haiba pawsna sab headline tawduna fongli Manipur da kanglo masel gi marakta chatharakliba tha Nepal yausilaklaba tamthiraba lan asina maram oiraduna miyoi kaya gi punsi amasung lantum kaya manghan takan kibana state asigi sel thungi phibam khangen pam yauropaga loinana hiram khudingmakta sinmilon fagathanaba tabak thoram sing economic activity sublab khibadagi Manipur lengakta karakadaba revenue ki sangsu khamthengna haithakibudagi thabaktagi potharba miyoi kaya gi phifam thokpa retirement benefit fawba matam sangna piba ngamlaktre ahenba security deploy tawraga IGP ani gi makhada December 19 dagi lengana kampopi phawraga mau phawba truck amasung atai gari sing charanaba thorang lokhalei Imphal dagi Bisnupur lalaga Chuchanpur phawbagi di torbungda lamthungpham oigadori separate administration gi demand da kuki lamenba sing amasung akhoi militant singna atamna na mitei do onsenduna tamthiraba lan chatharakpadagi nakal anina nakpak tanaraktuna kanglop anina leiriba mafam singi taina famda buffer zone haiba anauba area gi maming phawba songthoraktuna channa thongna tawba yadana leirakiba sing namkhaiduna Manipur lengakna tha asigi kunumdoi dagi hauraduna Imphal dagi kangpopi phawraga mau phawba amasung Imphal dagi Bisnupur phawraga Chuchanpur phawbagi marakta leiriba lambi singda truck amasung atai gari sing chathok chasin nabagi tabak lakhakre drug maru phangna muthat kadabani mangkiba misam sing athubada putu haiduna wangsingda miyoi lising kaya na rally chatkre anti drug amasung anti narco terrorist singi mayokta aikhoi ingna sikna leiba pami haiba pandamda ngasi numidang wangsingda miyoi lising kaya na saruk yaduna asawa mayagi khongsat ama chatkre haiba pawsing asina ngasi huelan pawsigi maroiba pawsing oiri mathang tarakpa sina Sangai Express tagi amuk lobirase Assembly Committee of Privileges and Ethics ki mifamda chairperson Nisikanta Natana atai lakidre o joina house ki leader amasung speaker da maral sikre hariba paw asina ngasi Sangai Express pawche gi ahan headline oiri veteran politician amasung ex minister Okram joina Manipur Legislative Assembly gi speaker da haukiba me taranipal da kuki MLA taragi unethical oiba kandaki matangda mityeng changbinaba tharakiba wakat ki matangda ngasi ayupung taraga mathoi tabada Manipur Legislative Assembly da Committee on Privileges and Ethics Committee gi meeting da committee asigi chairperson oiriba Kaisamthong Assembly Constituency gi MLA Nisikanta Sapam Natana Committee gi atai member oiriba MLA tarukti amatta lakhidre hairi African Swine Fever kanna thengnari Director
Manipur Lengaki Directorate of Veterinary and Animal Husbandry gi staff sing ayamba hojik field kumduna African swine fever laina thengnanaba angamba thakta honari. Veterinary Hospital Dispensary amasung Directorate ta leiriba African swine fever control room gi staff sing thangja amasung nomaijing gi suti fawa pidana field mathau ningthina tawhalli haina Director Dr. NG Ibotombina fongdorakli. Amade Santi Poraknaba artist singda Tengbangnaba Governor Unakre. Janata Dal United Manipur gi President KSH Birena Luchingba atopa miyoi manga yauba mihut kangbu amana ngasi Rajbhavanda Manipur gi Governor Anusya Uike ga Unakre. Amasung Manipur da lairiba artist sing, actor sing, amasung technician sing da mateng pinaba haijakre. Hairiba pau sing asina ngasi Shanghai Express ki maru oiba pau oina fongli. Ngasigi oinadi Mami TV na khomjinjaba pau matang sida loishinjare matung taba pau gidamak mityeng taduna laibiyu mayambu amuka hana khurumjari.